खुरुमजरी मियंग ताबिरिबा मयाम पुनमपु तारामना ओक्सरी हौजिक अहानबदा ngasiगी मरुबा पाव पिजरी Kangla manungda ras lila sanafam semgali haribasi lenga ki oiba wafam dadi laite hauzik semgali ba manjab asigi matang dadi khanaragani hainasi minister N Birena haikre Manipur Legislative Assembly ki Museum and Archives Manipur ke Governor Dr. Nazma Heptullah na hangdokre Manipur na ahan bu an assembly session pangthokkiba numit po ningsimbugi tharam kaya pangthoknakre Amasung ISTV da Wi-Fi ki tharam sandokpa haure Hauzik makhatana pau sandokna pizari Kangla manungda ras lila sanafam semgale haina lup kayana phongdrok libasi lenga ke ba wafam de madu laite Hauzik semgaliba mantab asigi mamangi lenga na tourism sector sakot hanaba dance performance platform ama oina semgalakibani lup khara semgalak liba mantab asibo ras lila sanafam oina semgalpegi mawungda uhaliba asigi matang da lenga ka Kangla Fort Board ka tanaduna miyamgi apama matung ina thabak paikhanaba honagani haina Chief Minister N Birena ngasi pawmising da phongdokre Athuba matamda ai Kangla Fort Board ki meeting ko bugo loina mayamgi oiba Lady civil societies, Lady stakeholder mayam, Tanami the Bumsang city. Karana Harena, Mulok, Karana Harena, Adu Yaro, Aduna, I quite a sit Henry was young clear cut to consume policy later, Tabutorum, the beginning of when what is Aduna. Anyway, Mayam Dina Pilton in Base, Karina Fagada have a photo, said Gomen and Miam with Tanaka Togani, Mayam interested at Kani, Aduna Yam Kanasi. Ay ma haidana site na bimong da kamen pinaba ngang na batong puse tawgumsi Kangla ai si amna ko yam sentimental roiba mayam na sentimental roiba emotional roiba importance roiba sam ana na isu way maram di Kangla si gi damuk da sidagi horok pamne na khanjaba mi na jeri ba adana madu phanana ba sinmin na si edana mana apro tong Chief Minister na makhatana haikibada handak pangthoko doriba sangai festival da Thailand gi Princess Lakadori Festival asida pangthoko doriba sangai ran asi mau kaibulam zau amadi Imphal da su pangthokoni haiki mahana makhatara duna handak Imphal jiribam phawba service tokiba Pawan Hanski helicopter nong yuri haiba wafam adugi matangda company ga paw phaunare nong yubanate AC digi sumtharakhibani haiki Technical port city do masi koi kana su predict obo ngamde technical computer bhawta dum sab lepa dum yawe adu bungarang moi clarify tawrena dona madu AC gi kanu dagi ising smaina Europe pani kolak pani tasena madu gi lignate khote na dumaina ai kawrga dumain tawuni to kasu driver sing du su pilot sing du mini soi gi de boy de pining oi da boju Manipur na ningthau panba leibak ama oiringai digi hauraga miyam gi mihutna lengak pa leibak ama oirakhibugi mamal naidraba political history bo ngak senduna thamnabagi pandamda Manipur Legislative Assembly Museum and Archive ngasi Manipur gi Governor Dr. Nazma Heptullah na hangdokre hanagi Manipur Legislative Assembly building da pangthokiba thoram aduda opposition leader Okram Ibobi Art and Culture Minister L. Jayantikumar Hill Areas Committee ki chairman TT Housekeep Speaker Y. Kemson, Deputy Speaker K. Robindro, Hanagi, Speaker Amadi, Member Singu Saruk Yaki, Tharumga Mari Lenana, Assembly Gay, Souvenir Amadi, Museum Amasung Archive Osigi, Guidebook Amasu Governor Na Hongdoki, Museum Osigi, Logo Design Competition Da Mokomatang Talaba Singa Sumana Matum Yanchoki, Governor Dr. Nazma Heptullah, Speaker Amadi Mahaki, Kamuna, Paikali Batabak Osi, Singtaninga, About Kongtang name. Museum amasung archive asuna Manipur gi lengak longi wari ngak senna thambata natana educational research ki asoba mafam ama piba ngamlagani haike Governor na makhatana India si parliamentary amati democratic history sahi lising leijai Manipur su leidiba amadi leramba lengak longi wari sing documentation tawduna ngak selhoba haibasi tangai fadi haike The elections to the panchayat used to take place by the people living in the village, and they were the people who decided. So the history of democracy in India has its roots thousands of years old. It is a very meaningful way, therefore, museums are also about the present and the future, and not just the past. And not just the past, as I said, museums are growing.
in the group, because today will also become yesterday, and we have to record the history of the past. Speaker Waikem Sana Museum amasung Archive linkatpagi wakalol asi mahana parliamenta orientation course ama yawa satpada mafam aduda museum ningthina lingba urubudigi state asigisu lingna bohanarakibani haike State sigi manungda Manipurna khuaidagi hana parliamentary democracy se chat paleba oigibna ji leba asida democratic oiba jamna khana leinaba segi Marik Suna Satari Haibul and Taja Bolana Museum and Archives the Legadolisi Manipuki Sangapa Puarigi Tanka Kaya Kaya Pegi Manipuki Parliament Nintosing Gichahi Amadi Manipuri political history Kudima Nainaba Masida Kwepana Sinja Langi de Busida Aswaiba Menkating Bayapi Lagasu. We are most welcome each and everyone who suggested positively. Hanagi Chief Minister Okram Ibobina Lengak na paikaliba thabak asida apianba phongdokpaga loinena Manipur gi lengak lol gi history da mafam amu oriba haujiki konung asisu pambai ama toroga ngak senbagi thabak paikal haningbagi apama phongdokhi gi political history ga mari leinaba research institution ama bawba wermingai hainingai leitaba institution sibo phongdokpi na tawibasi I really appreciate afaba tawbasidi koi adum kharasu appreciate tawba haiba tare madugi habit hainabi haibadi akoi ata angkha thagat se haiba na taba encouragement piba haiba tare thawna hakpa masibagi koi punamak hainabi sisu kharati adum darkar hoibra haibana idea adum feel tawja Manipur ahan bu analising masama panipuni pangi Oktober ki tang tara gani panda assembly session pangthokkiba nimit po ningsing bagi tharam kaya ngasi pangthokna krai lesing masama panipuni pangi Oktober ki tang tara gani panda ningthau gi konungda leba darbar holda pangthokkiba Manipur gi ahan ba assembly session aduda Maharaj Budhat Chandrana mifam adu hogdokpaga loinena Manipuri amadi English lolda mahana wa ngangki Indian lising masama pan yangkai gani toida ahan bo oina mikal pangthok labaso Manipurna lising ma sama panipuni pan gi jun thada Manipur election rule gi makhada PC Dev Kauba seasoned politician amana returning officer oduna democratic exercise toraba matungda sahi dumaki October gi tang tara gani panda assembly mifam pangthok khibani namit adu buning singduna ngasi tongan tongan belup kayana sinduna thoram pangthok ki Manipur ki puwari da miyam ki lengak laiba numit ki ahumlak suba tharung asi iboyama sumang gila sangle na pangthokre thoram asi Committee of Civil Society kanglai pang na sinbani thoram aduda Health Minister Elzente Kumar